ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯍꯤꯁꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯂꯤ ꯁꯪꯕꯥꯟꯅꯔꯕ ꯑꯇꯤꯌꯥꯗ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝ ꯃꯇꯨꯝ ꯄꯥꯏꯔꯤ ꯂꯝꯂꯛꯀꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯎꯁꯥ ꯑꯃꯗꯒꯤ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤꯕ ꯁꯩꯍꯦꯛꯇ ꯈꯣꯡꯂꯤ ꯏꯪ ꯂꯥꯎꯔꯕ ꯅꯤꯡꯊꯤꯔꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯣꯍꯣꯟ ꯃꯍꯥꯛꯀꯤ ꯍꯟꯅꯨꯔꯕ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯁꯤ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩ ꯃꯐꯝ ꯑꯗꯨ ꯂꯧꯀꯣꯜꯅꯤ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯅꯥ ꯃꯁꯤꯡ ꯑꯃꯨꯛ ꯊꯥꯕ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯂꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅ ꯐꯧ ꯑꯃꯨꯛ ꯊꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯣꯍꯣꯟ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯧꯀꯣꯜ ꯑꯃꯗꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯍꯤꯡꯈꯣꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯍꯤꯡꯈꯣꯜ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯋꯥꯅ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨ ꯅꯥꯞꯊꯦꯛꯂꯝꯕꯒꯤ ꯃꯃꯤ ꯇꯥꯈꯤ ꯃꯗꯨꯗ ꯃꯣꯍꯣꯟꯅ ꯀꯅꯥꯅꯅꯣꯅꯦ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯁꯤꯕꯨ ꯅꯝꯊꯦꯛꯂꯝꯂꯤꯕꯁꯤꯕꯣ ꯑꯩꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯥꯛꯇꯕꯅꯤ ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯆꯥꯎꯔꯝꯂꯦ ꯅꯥꯄꯤꯅꯁꯨ ꯄꯨꯡꯁꯣꯡ ꯁꯣꯡꯂꯝꯂꯦꯅ ꯇꯧꯔꯤꯁꯤ ꯁꯝꯕꯜ ꯅꯦꯛꯈꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯁꯥ ꯁꯟꯒ ꯆꯪꯂꯕ ꯖꯥꯠꯂꯥ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯛꯄꯒꯤ ꯁꯟ ꯊꯥꯅꯔꯛꯄꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯝꯅ ꯃꯣꯍꯣꯟꯗꯨ ꯉꯥꯡꯗꯨꯅ ꯇꯨꯊꯔꯕ ꯇꯦꯛꯂꯤꯕ ꯁꯝꯕꯜ ꯑꯗꯨ ꯁꯦꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯋꯥꯀꯣꯛ ꯎꯀꯣꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯈꯥꯏꯗꯠꯄ ꯌꯥꯎ ꯑꯃꯗꯤ ꯄꯩꯌꯥ ꯁꯤꯗꯣꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯅꯝꯈꯥꯏꯔꯝꯂꯕ ꯁꯝꯕꯜ ꯑꯗꯨ ꯁꯦꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯁꯝꯕꯜ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤ ꯑꯁꯣꯏ ꯑꯔꯥꯛ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯀꯣꯏ ꯀꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯒꯤ ꯈꯣꯡꯒꯨꯜ ꯑꯃ ꯇꯥꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯈꯜꯂꯤ ꯍꯥꯏ ꯀꯔꯤ ꯈꯣꯡꯒꯨꯜꯅꯣ ꯁꯤꯗꯤ ꯀꯔꯤꯅꯣꯅꯦ ꯁꯟꯒꯤ ꯈꯣꯡꯒꯨꯜꯗꯤ ꯃꯥꯟꯗꯦꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯥ ꯀꯌꯥ ꯑꯃ ꯊꯪꯅꯕ ꯆꯤꯡꯃꯥꯏꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯍꯋꯥꯏ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯃꯈꯣꯡ ꯌꯨꯡꯅꯅꯕ ꯆꯩ ꯊꯦꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯃꯣꯍꯣꯟ ꯃꯌꯨꯝꯗ ꯑꯃꯨꯛ ꯀꯥꯗ꯭ꯔꯤ ꯉꯍꯥꯟ ꯃꯈꯩꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯨꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯁꯪꯂꯤꯕꯅꯤ ꯉꯍꯥꯟ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯃꯍꯥꯛ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯔꯨꯕꯗꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯨꯛ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯀꯣꯕꯤ ꯑꯃꯗꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯁꯤꯅꯆꯤꯡꯕ ꯑꯂꯨ ꯑꯃꯗꯤ ꯍꯋꯥꯏꯊꯔꯥꯛꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯊꯥꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯖꯕꯅ ꯌꯨꯝꯗ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯑꯗꯨꯒ ꯑꯏꯪꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯣꯍꯣꯟ ꯑꯆꯤꯛꯄꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯈꯣꯜ ꯑꯗꯨꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯌꯥꯕ ꯈꯔ ꯍꯦꯛꯂꯒ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯄꯨꯁꯜꯂꯛꯂꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯀꯪꯕ ꯁꯤꯡ ꯈꯔ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯁꯝꯕꯜ ꯂꯩ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯀꯪꯕ ꯁꯤꯡ ꯈꯔ ꯊꯦꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯤꯡ ꯊꯦꯛꯄ ꯑꯗꯨꯗ ꯀꯥꯔꯣꯠ ꯈꯔꯁꯨ ꯄꯥꯜꯂꯝꯗꯨꯅ ꯀꯥꯔꯣꯠꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯍꯦꯛꯇꯨꯅ ꯄꯣꯔꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯀꯥꯔꯣꯠ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯥꯈꯤꯕꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯐꯝ ꯑꯁꯤꯗꯒ ꯀꯩꯁꯥꯜꯒ ꯂꯥꯛꯄ ꯖꯥꯠꯂꯥ
ꯁꯤꯗꯩꯁꯤꯗ ꯁꯥ ꯉꯥ ꯁꯦꯠꯇꯅ ꯆꯥꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯃꯣꯍꯣꯟ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯐꯛꯆꯦꯠꯅ ꯈꯥꯔꯤꯕ ꯊꯣꯡ ꯑꯗꯣ ꯉꯥꯁꯤꯜꯂꯤ ꯑꯗꯨꯒ ꯆꯩ ꯑꯃꯅ ꯐꯩꯗꯨꯅ ꯂꯣꯟꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯇꯦꯟ ꯑꯃꯁꯨ ꯊꯥꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟꯅ ꯑꯩ ꯀꯔꯤꯅꯣꯅꯦ ꯁꯟ ꯀꯥꯗꯕ ꯌꯥꯎꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯂꯩꯊꯣꯛꯂꯒ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯀꯅꯥꯁꯨ ꯎꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯐꯛꯆꯦꯠ ꯑꯗꯣ ꯆꯩ ꯉꯥꯛꯁꯜꯂꯒ ꯆꯥꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯊꯣꯡꯏ ꯃꯅꯥꯛꯇ ꯔꯦꯗꯤꯑꯣꯁꯨ ꯊꯥꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯤꯡ ꯆꯤꯡꯅꯕ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯃꯥꯕꯨ ꯌꯦꯡꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯔꯦꯗꯤꯑꯣꯗꯣ ꯈꯔ ꯀꯔꯞ ꯂꯩꯈꯠꯂꯒ ꯃꯍꯥꯛꯀꯤ ꯆꯔꯥꯡꯅꯔꯤꯕ ꯋꯥꯈꯜ ꯑꯗꯣ ꯐꯥꯊꯅꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯣ ꯊꯤꯗꯣꯛꯂꯤ ꯇꯦꯡꯀꯣꯠꯇ ꯏꯟꯁꯥꯡ ꯍꯥꯞꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯥꯕ ꯍꯧꯔꯤ ꯃꯇꯝ ꯑꯗꯨ ꯄꯨꯡ 8:30 ꯇꯥꯔꯤ ꯔꯦꯗꯤꯑꯣꯗ ꯄꯥꯎꯁꯨ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯄꯥꯎ ꯇꯥꯔꯤꯉꯩꯗ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗꯒꯤ ꯈꯔꯇꯪ ꯆꯠꯊꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯩꯃꯥꯏꯗ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟꯅ ꯃꯥꯅ ꯇꯥꯔꯤꯕ ꯔꯦꯗꯤꯑꯣ ꯑꯗꯣ ꯈꯔ ꯂꯩꯊꯔꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯥꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯂꯩꯃꯥꯏꯗ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯣ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯣꯍꯣꯟꯅ ꯚꯥꯞꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯔꯦꯗꯤꯑꯣ ꯁꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯔꯦꯗꯤꯑꯣ ꯑꯗꯣ ꯑꯃꯨꯛ ꯂꯩꯈꯠꯇꯨꯅ ꯄꯥꯎ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯎ ꯇꯥꯕꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯇꯦꯟ ꯑꯗꯨ ꯈꯔ ꯂꯩꯈꯠꯂꯒ ꯃꯍꯥꯛ ꯃꯄꯥꯟ ꯂꯥꯝꯗ ꯊꯣꯔꯛꯂꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯗꯅ ꯂꯥꯇꯦꯟ ꯄꯥꯏꯔꯤ ꯑꯗꯨꯒ ꯌꯦꯠꯇꯅ ꯆꯩꯇꯨꯞ ꯑꯃꯁꯨ ꯆꯩꯁꯨ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯄꯥꯏꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯊꯣꯛꯂꯒ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯍꯣꯝ ꯍꯣꯝ ꯂꯥꯎꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯈꯣꯒꯥꯏꯔꯝꯕꯒꯤ ꯁꯛꯇꯝ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯏ ꯆꯪꯉꯛꯑꯝꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤꯕꯣ ꯎꯆꯤ ꯇꯥꯟꯕꯒꯤꯔꯅꯦ ꯍꯣꯒꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯃꯈꯣꯡꯅ ꯂꯩꯃꯥꯏ ꯑꯗꯣ ꯈꯣꯠꯆꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯣꯠꯆꯜꯂꯒ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯌꯥꯝꯅ ꯊꯥꯞꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯔꯣꯝꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯐꯦꯠ ꯃꯉꯥꯜ ꯅꯥꯏꯅ ꯎꯍꯧꯈꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯇꯟꯗꯟ ꯂꯣꯏꯔꯕ ꯖꯥꯠꯂꯅꯦ ꯇꯟꯗꯟ ꯂꯣꯏꯔꯕꯗꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯒ ꯑꯗꯨꯝ ꯄꯥꯏꯒꯗꯕꯅꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯣꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯩꯉꯥꯜ ꯑꯗꯨꯗꯤ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯩꯇꯨꯞ ꯑꯗꯣ ꯆꯦꯖꯦꯠ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗ ꯍꯩ ꯑꯗꯨꯗ ꯀꯅꯥ ꯂꯩ ꯀꯅꯥ ꯂꯩꯒꯦꯅꯦ ꯍꯨꯏꯒ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯌꯧꯁꯤꯜꯂꯛꯄꯗ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯅꯥꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯀꯨꯜꯂꯝꯕꯒꯤ ꯃꯑꯣꯡꯗ ꯅꯟꯊꯦꯛꯄꯒꯨꯝ ꯄꯥꯛꯊꯦꯛꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯍꯨꯏꯒꯨꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯐꯝꯁꯤꯗꯕꯨ ꯀꯔꯝꯅ ꯍꯨꯏ ꯑꯩꯅ ꯁꯝꯕꯜ ꯊꯤꯡꯕꯗꯨꯕꯨ खरा लाउमन खबरा हुई गुम्बदे दुमक चंगप तनगदौरी बनिने आसमना खल्लगा माक अकोइबदुदा हाइफे चिंगलमलगा माकी लौतांग संगलोमदा लाक्ले नुमित अदो पुमम ममी नोंग सुगदौरीबा कइनो
ꯅꯣꯡꯁꯨ ꯃꯪꯁꯜꯂꯛꯂꯤ ꯑꯗꯨꯒ ꯖꯨꯒꯅꯤ ꯅꯨꯡꯊꯥꯡ ꯀꯨꯞꯄ ꯍꯥꯏꯗꯨꯅ ꯈꯪꯅꯕ ꯅꯣꯡ ꯆꯨꯗꯕꯤꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯎꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯅꯣꯡ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯝꯆꯥꯛ ꯆꯥꯛꯏꯗ ꯑꯊꯥꯞꯄꯗꯁꯨ ꯖꯨꯒꯅꯤ ꯅꯨꯡꯊꯥꯡ ꯀꯨꯞꯂꯤ ꯑꯩ ꯃꯅꯨꯡꯗ ꯑꯃꯠꯇ ꯆꯪꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯇꯦꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯆꯩ ꯑꯃꯅ ꯐꯩꯅ ꯉꯥꯛꯁꯜꯂꯒ ꯊꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯔꯦꯗꯤꯑꯣ ꯑꯗꯣ ꯑꯃꯨꯛ ꯊꯥꯗꯨꯅ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯔꯦꯗꯤꯑꯣ ꯑꯗꯣ ꯇꯥꯅ ꯇꯥꯅ ꯍꯤꯞꯊꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯖꯥꯖꯠ ꯑꯁꯨꯝ ꯈꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯤ ꯔꯦꯗꯤꯑꯣ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯊꯥꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯃꯩꯉꯥꯜ ꯑꯃ ꯎꯕ ꯑꯗꯨꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃ ꯑꯁꯨꯃꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯗꯣ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯇꯧꯔꯝꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯔꯦꯗꯤꯑꯣꯁꯨ ꯑꯗꯨꯃꯛ ꯁꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯏꯍꯦ ꯑꯩꯗꯤ ꯔꯦꯗꯤꯑꯣ ꯑꯁꯤ ꯃꯨꯊꯠꯇꯕꯤꯗ ꯑꯗꯨꯝ ꯇꯨꯝꯂ ꯃꯥꯜꯂꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯦꯗꯤꯑꯣ ꯑꯗꯣ ꯃꯨꯊꯠꯂꯤ ꯔꯦꯗꯤꯑꯣ ꯑꯗꯨ ꯍꯦꯛ ꯃꯨꯊꯠꯄꯒ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯅꯣꯡ ꯇꯥꯔꯤꯕ ꯑꯗꯨꯁꯨ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨ ꯆꯔꯨꯅ ꯀꯨꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯟ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ ꯍꯪꯉꯣꯏꯁꯤꯡ ꯑꯃꯗꯤ ꯀꯥꯎꯖꯦꯡꯅ ꯅꯤꯡ ꯅꯤꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯒꯣꯒꯥ ꯒꯣꯒꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ ꯃꯣꯍꯣꯟ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯥꯟꯒꯠꯂꯝꯕ ꯂꯥꯇꯦꯟ ꯑꯗꯨ ꯊꯥꯎ ꯂꯨꯔꯛꯂꯕꯒꯨꯝ ꯇꯞꯅ ꯇꯞꯅ ꯁꯤꯗꯔꯛꯂꯤ ꯑꯗꯨꯒ ꯀꯥꯂꯤꯁꯨ ꯌꯥꯝꯅ ꯀꯥꯁꯜꯂꯤ ꯃꯗꯨꯗ ꯃꯣꯍꯣꯟꯅ ꯏꯍꯦ ꯑꯩꯅ ꯉꯁꯥꯏ ꯇꯨꯝꯂꯝꯗꯥꯏꯗ ꯂꯩꯈꯠꯂꯒ ꯊꯅꯝꯕꯅꯤꯅꯦ ꯂꯥꯇꯦꯟꯁꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯒꯦꯂꯣꯟꯗꯒꯤ ꯀꯦꯔꯣꯁꯤꯟ ꯈꯔ ꯊꯥꯎ ꯍꯥꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯔꯨ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯍꯥꯛꯅ ꯂꯥꯇꯦꯜ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯁꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩꯗ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯅ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯈꯣꯡꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟ ꯃꯍꯥꯛꯅ ꯁꯦꯡꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯣ ꯆꯔꯨꯅ ꯇꯛꯄꯗꯨ ꯂꯦꯞꯂꯒ ꯃꯍꯥꯛ ꯀꯔꯤꯅꯣ ꯃꯥꯅ ꯇꯥꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯣꯜ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯛꯂꯤ ꯃꯣꯍꯣꯟꯗꯣ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ ꯅꯣꯡꯒ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕꯒ ꯃꯍꯥꯛ ꯌꯨꯝꯗ ꯀꯥꯒꯗꯕꯁꯨ ꯃꯇꯩ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯇꯦꯜ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯁꯦꯡꯕꯗ ꯃꯈꯨꯠ ꯑꯗꯨꯁꯨ ꯁꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁ ꯈꯨꯠꯁꯤꯁꯨ ꯍꯦꯛ ꯁꯣꯛꯈꯤꯗ ꯃꯁꯤ ꯄꯔꯞ ꯄꯔꯞ ꯄꯥꯟꯁꯤꯜꯂꯒ ꯑꯩ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯇꯨꯝꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯇꯦꯜ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯣ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯈꯔ ꯄꯤꯛꯇꯛꯅ ꯂꯩꯊꯔꯒ ꯃꯍꯥꯛ ꯐꯤꯗꯨꯛ ꯈꯨꯝꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯤꯗꯨꯛ ꯈꯨꯝꯗꯨꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛꯀꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯃꯔꯛ ꯑꯗꯨꯗ ꯆꯕꯨꯛ ꯆꯕꯨꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟ ꯇꯨꯝꯕ ꯑꯗꯣ ꯁꯨꯌꯥ ꯌꯥꯗ꯭ꯔꯤ ꯃꯍꯥꯛꯅ ꯐꯩꯖꯨꯞ ꯑꯗꯣ ꯈꯖꯤꯛꯇꯪ ꯍꯥꯏꯗꯣꯛꯂꯒ ꯂꯥꯇꯦꯜ ꯑꯗꯣ ꯃꯈꯨꯠꯅ ꯂꯥꯝꯃꯒ ꯂꯥꯇꯦꯜ ꯑꯗꯣ ꯄꯤꯛꯅ ꯂꯩꯊꯔꯒ ꯃꯨꯊꯠꯂꯤ ꯑꯗꯨꯝꯅ ꯂꯥꯇꯦꯜ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯕꯨꯛ ꯆꯕꯨꯛ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯌꯣꯠ ꯑꯃꯅ ꯑꯄꯥꯕ ꯖꯤꯡꯒꯒꯨꯝꯕꯗ ꯈꯦꯠꯂꯒ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯍꯧꯅ ꯈꯣꯡꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯉꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯏꯁ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜꯅꯤ ꯁꯥꯔ ꯂꯥꯏꯔ ꯑꯩꯕꯨ ꯉꯁꯤ ꯂꯧꯇꯥꯡꯁꯪ ꯑꯁꯤꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯍꯣꯟꯗꯣ ꯃꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯈꯨꯝꯖꯤꯜꯂꯤ ꯃꯃꯥꯏ ꯈꯛꯇꯃꯛ ꯐꯥꯠꯂꯤ ꯃꯃꯥꯏ ꯑꯗꯨꯗꯒꯤ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯩꯗꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯇꯦꯟ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯃꯝ ꯃꯝꯂꯤ ꯄꯨꯝꯃꯝ ꯃꯝꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯣꯍꯣꯟꯒꯤ ꯑꯀꯣꯏꯕꯗ ꯆꯕꯨꯛ ꯆꯕꯨꯛ ꯆꯠꯂꯤꯕ ꯁꯥꯅꯤ ꯂꯥꯏꯅꯤ ꯈꯪꯗ꯭ꯔꯕ ꯑꯗꯨꯅ ꯃꯣꯍꯣꯟꯗ ꯀꯔꯤ ꯑꯃꯠꯇꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯇꯧꯔꯛꯇ꯭ꯔꯤ ꯃꯣꯍꯣꯟ ꯃꯁꯥ ꯑꯗꯣ ꯀꯤꯕꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ
ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯣꯍꯣꯟꯗꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯅꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯎꯔꯤ ꯃꯗꯨꯗꯤ ꯃꯣꯍꯣꯟꯅ ꯇꯨꯝꯂꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯁꯥꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯃꯀꯣꯛꯇ ꯃꯆꯤ ꯄꯥꯟꯕ ꯃꯅꯥ ꯌꯥꯝꯅ ꯐꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯔꯨꯅ ꯌꯥꯝꯅ ꯊꯥꯅ ꯀꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯃꯗꯤ ꯀꯣꯛꯇꯣꯟ ꯑꯃꯗꯤ ꯈꯨꯌꯥꯗ ꯄꯣꯠ ꯑꯗꯨꯅ ꯂꯩꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯔꯕ ꯐꯛꯂꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯈꯜꯂꯤ, ꯑꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯐꯛꯆꯦꯠ ꯑꯁꯤ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯕꯗꯤ ꯑꯩ ꯉꯁꯤ ꯄꯨꯟꯁꯤ ꯂꯣꯏꯔꯁꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤꯕꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯇꯦꯜ ꯑꯗꯣ ꯆꯨꯈꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯇꯦꯜ ꯑꯗꯣ ꯆꯨꯈꯠꯅꯅꯕꯒꯤ ꯃꯩꯈꯦꯠ ꯍꯦꯛ ꯈꯦꯠꯄꯒ ꯑꯁꯣꯝꯒꯤ ꯂꯣꯛꯇꯥꯡꯁꯪ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯁꯥꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯕꯨꯛ ꯆꯕꯨꯛ ꯑꯃꯨꯛ ꯆꯦꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯣꯍꯣꯟꯅ ꯈꯟꯖꯩ, ꯑꯣ ꯃꯁꯤ ꯁꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯩꯉꯥꯜ ꯎꯕꯗ ꯀꯤꯔꯤꯕꯁꯤꯅꯗꯤ ꯃꯍꯥꯛ ꯃꯩ ꯄꯥꯏꯔꯕꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ꯫ ꯑꯁꯣꯝꯅ ꯈꯜꯂꯒ ꯃꯣꯍꯣꯟꯅ ꯂꯥꯇꯦꯜ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯆꯨꯈꯠꯂꯤ꯫ ꯑꯗꯨꯒ ꯂꯥꯇꯦꯜ ꯑꯗꯣ ꯈꯔ ꯂꯩꯈꯠꯂꯒ ꯉꯥꯟꯅ ꯊꯥꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏ ꯆꯕꯨꯛ ꯆꯕꯨꯛ ꯆꯦꯟꯈꯤꯕ ꯁꯥꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯑꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨꯗꯤ ꯏꯆꯝꯆꯝꯅ ꯆꯦꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯞꯇꯛꯅ ꯆꯦꯟꯊꯣꯛꯂꯨꯔꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯍꯣꯟꯒꯤ ꯄꯥꯔꯕ ꯐꯛꯂꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯣꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯐꯛꯆꯦꯠ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯁꯦꯒꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯣꯍꯣꯟꯗꯣ ꯃꯁꯥ ꯈꯪꯖꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯁꯥꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯣ ꯆꯔꯨꯅ ꯈꯥꯕꯅꯤꯅ ꯍꯣꯝ ꯍꯣꯝ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯖꯔ ꯖꯔ ꯍꯥꯏꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯇꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯁꯥ ꯂꯤꯊꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯥꯇꯦꯜ ꯑꯗꯨ ꯃꯨꯊꯠꯂꯒ ꯂꯩꯔꯝꯂꯕꯁꯨ ꯈꯔ ꯐꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯇꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯋꯥꯡꯃꯔꯣꯝꯗ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯝꯖꯦꯟ ꯖꯥꯡꯂꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯁꯥꯅꯤ ꯂꯥꯏꯅꯤ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯅ ꯆꯕꯨꯛ ꯆꯕꯨꯛ ꯂꯥꯎꯅ ꯇꯥꯟꯅꯔꯛꯂꯤꯕꯗꯣ ꯃꯣꯍꯣꯟꯅ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯁꯥꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯃꯌꯥ ꯌꯥꯝꯅ ꯂꯥꯎꯕ ꯈꯨꯖꯤꯟꯁꯨ ꯌꯥꯝꯅ ꯆꯧꯕ ꯃꯁꯥ ꯏꯁꯥꯡ ꯁꯥꯡꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯎꯕꯒ ꯂꯥꯎꯔꯤꯕ ꯃꯆꯤꯟ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯥ ꯑꯗꯨꯅ ꯈꯣꯠꯄꯗ ꯃꯉꯛ ꯑꯗꯣ ꯇꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯣꯍꯣꯟꯒꯤ ꯃꯀꯣꯛ ꯑꯗꯣ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯥꯗꯒꯤ ꯆꯥꯏꯊꯣꯔꯛꯄ ꯏꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯋꯩ ꯂꯥꯏꯋꯩ ꯇꯧꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯄꯣꯠꯁꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯤ꯫ ꯅꯣꯡꯁꯨ ꯉꯥꯐꯨꯝ ꯉꯥꯐꯨꯝ ꯇꯧꯔꯛꯂꯤ꯫ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯗ, ꯏꯃꯥ, ꯄꯥꯕꯅ ꯉꯔꯥꯡ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯁꯥꯗꯣ ꯏꯪꯊꯤꯖꯅ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯂꯧꯕꯨꯛ ꯀꯨꯝꯂꯨꯒꯅꯣꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯍꯣꯟꯒꯤ ꯅꯨꯄꯤꯅ, ꯑꯩꯅꯁꯨꯅꯦ ꯅꯄꯥꯕꯨꯡꯗ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯍꯤꯡꯈꯣꯜꯗ ꯊꯥꯍꯧꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯒꯦ ꯑꯗꯨꯒ ꯐꯠ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒꯅꯦ ꯀꯨꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯑꯣ, ꯑꯗꯣ ꯏꯃꯥ ꯑꯩꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯦꯕ꯭ꯔꯣ? ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯅꯤꯗ꯫ ꯃꯥꯗꯤꯅꯦ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗꯅꯦ ꯂꯦꯛ ꯆꯥꯗꯅ ꯍꯦꯛꯇ ꯂꯩꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥ, ꯄꯥꯕꯗꯨ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯑꯩ ꯍꯥꯏꯐꯦꯠꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗ꯭ꯔꯒꯕꯨꯗꯤ ꯑꯗꯨꯃꯛ ꯂꯩꯖꯍꯧꯖꯅꯨ꯫ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯣꯍꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯂꯟꯗꯣ ꯃꯄꯥꯅ ꯍꯤꯡꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛꯁꯨ ꯂꯥꯛꯂꯤ꯫
ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤ ꯃꯤꯂꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯅ ꯍꯤꯡꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯎꯔꯤ ꯃꯄꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯉꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕ ꯏꯈꯦꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯤꯂꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯈꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯈꯠꯂꯤ ꯃꯉꯛ ꯆꯥꯎꯗ꯭ꯔꯕ ꯃꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯈꯦꯡ ꯃꯔꯛ ꯑꯗꯨꯗ ꯇꯥꯕꯗꯨ ꯎꯔꯒ ꯃꯤꯂꯟ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯑꯗꯨꯝꯅ ꯃꯤꯂꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪ ꯄꯥꯎ ꯄꯤꯅꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯂꯟꯒꯤ ꯃꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯃꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯁꯨ ꯂꯥꯛꯂꯤ ꯄꯨꯂꯤꯁꯅ ꯃꯣꯍꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯂꯟꯗ ꯀꯔꯝꯅ ꯊꯦꯡꯅꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯟꯅ ꯉꯔꯥꯡ ꯑꯌꯨꯛ ꯃꯄꯥꯕꯨꯡꯗꯨ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯦ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗꯦ ꯃꯗꯨꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯗꯧꯔꯤꯕꯖꯥꯠꯅꯣ ꯀꯔꯤ ꯊꯣꯛꯄꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯗꯗꯤ ꯃꯄꯥꯕꯨꯡꯅ ꯑꯁꯨꯝꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯑꯊꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯌꯦꯡꯁꯤꯟꯕꯗ ꯁꯥꯒꯤ ꯈꯣꯡꯒꯨꯜ kaya ama ꯇꯥꯕ ꯑꯃꯗꯤ ꯁꯝꯕꯜ ꯅꯝꯈꯥꯏꯔꯒ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯆꯪꯉꯛꯄ ꯃꯥꯟꯕ ꯁꯛꯇꯝ kaya ama ꯎꯈꯤ ꯃꯗꯨ ꯎꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥ ꯂꯥꯛꯂꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯍꯧꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯍꯤꯡ ꯑꯃꯝ ꯑꯊꯦꯡꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯗꯅꯅꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯟꯖꯥ ꯑꯗꯨꯗ ꯋꯥ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯤꯂꯟꯗꯤ ꯃꯄꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯤꯅꯕꯨ ꯍꯥꯠꯂꯤꯕ꯭ꯔꯥ ꯁꯥꯅꯕꯨ ꯍꯥꯠꯂꯤꯕ꯭ꯔꯥ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯂꯧꯀꯣꯜ ꯑꯃꯗꯤ ꯍꯤꯡꯈꯣꯜꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯉꯣꯟꯗꯁꯨ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯁꯥꯔ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯗꯣ ꯍꯥꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯐꯖꯔꯕ ꯊꯥꯡ ꯑꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯦꯡꯂꯤ ꯑꯗꯨꯒ ꯐꯖꯅ ꯅꯤꯡꯊꯤꯅ ꯌꯣꯝꯁꯜꯂꯒ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯨꯠꯄꯥꯏ ꯆꯥꯒꯗꯕ ꯁꯤꯡꯖꯪ ꯃꯆꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯟꯅ ꯄꯥꯕꯨꯡꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯂꯤꯕꯁꯤ ꯁꯥꯅꯗꯤ ꯑꯣꯏꯔꯣꯏꯁꯦ ꯁꯥꯅ ꯆꯤꯛꯄꯗ ꯃꯉꯛꯇ ꯁꯥꯊꯤꯅ ꯁꯣꯛꯄ ꯑꯃꯗꯤ ꯊꯕꯥꯛ ꯁꯦꯒꯥꯏꯕꯅ ꯆꯤꯡꯕ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯉꯛ ꯀꯛꯂꯝꯂꯤꯕ ꯑꯁꯤꯅꯗꯤ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯃꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯉꯝꯍꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯦꯟꯅ ꯆꯤꯡꯕ ꯀꯌꯥꯁꯦ ꯁꯤꯜ ꯂꯥꯡꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯐꯖꯔꯕ ꯇꯦꯟ ꯑꯃꯁꯨ ꯁꯦꯝꯂꯤ ꯃꯍꯧꯁꯥꯅ ꯃꯤꯂꯟ ꯇꯦꯟ ꯀꯥꯞꯄꯗ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ ꯃꯄꯥꯅꯁꯨ ꯃꯍꯥꯛꯄꯨ ꯑꯥꯔꯆꯔꯤꯗ ꯊꯥꯖꯤꯟꯗꯨꯅ ꯇꯦꯟ ꯀꯥꯞꯄꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯐꯪꯂꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯦꯟ ꯀꯥꯞꯄ ꯇꯝꯕꯗ ꯁꯤꯖꯤꯟꯅꯕ ꯇꯦꯟꯖꯩ ꯑꯃꯗꯤ ꯇꯦꯟ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯃꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯤꯂꯟ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪꯕꯨ ꯇꯦꯟ ꯀꯥꯞꯄ ꯇꯝꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯃꯨꯛꯇꯤ ꯁꯨꯇꯤ ꯊꯥꯏꯅ ꯍꯥꯏꯒꯗꯥꯏꯅꯦ ꯏꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯕꯗ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯤꯂꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯦꯅꯦ ꯁꯥ ꯑꯣꯏꯔꯝꯃꯗꯤ ꯍꯥꯠꯂꯒ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯁꯤꯅꯦ ꯃꯤꯂꯟꯅ ꯌꯥꯔꯦꯗ ꯏꯇꯥꯎ ꯃꯌꯥꯝ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯩꯒꯤꯗꯤ ꯑꯗ ꯇꯥꯏ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ ꯍꯦꯔꯥ ꯃꯤꯂꯟ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯄꯥꯡꯗꯅ ꯎꯔ ꯃꯥꯜꯂꯦ ꯂꯥꯏ ꯑꯣꯏꯁꯅꯨ ꯁꯥ ꯑꯣꯏꯁꯅꯨ ꯊꯣꯛꯂꯛꯂꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯠꯂ ꯂꯣꯏꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯂꯟꯅ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣꯅꯦ
ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯤꯂꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯌꯧꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5:30 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯟꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇ ꯍꯧꯕꯅꯤꯅ ꯏꯟꯖꯥꯡꯗꯤ ꯍꯥꯎꯔꯔꯣꯏ, ꯀꯃꯥꯏ ꯇꯧꯁꯦꯕ?" ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯤꯂꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ "ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯆꯥꯛꯆꯥꯅꯕ ꯂꯥꯛꯂꯤꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏ ꯄꯥꯕꯨꯡ ꯍꯥꯠꯈꯤꯕꯗꯨ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯗꯨꯅꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯂꯥꯛꯏꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯌꯥꯝꯅ "ꯍꯣꯏꯅꯦ, ꯃꯤꯂꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯕ ꯊꯛꯄꯗ ꯇꯧ ꯂꯩ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯤꯂꯟꯁꯨ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯇꯦꯟꯅꯆꯤꯡꯕ ꯃꯩ ꯀꯌꯥ ꯑꯃ ꯊꯥꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅꯁꯨ ꯃꯄꯥꯟꯗ ꯂꯩꯗꯨꯅ ꯁꯥꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯅꯨꯡꯗꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯧꯇꯥꯡꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯃꯈꯣꯏꯅ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯟꯒꯤ ꯃꯃꯥꯟꯅꯕ ꯍꯦꯝꯕꯅ "ꯑꯦ ꯔꯣꯀꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯃꯨꯁꯤꯟꯃꯨꯕ ꯑꯃ ꯆꯦꯟꯈꯤꯕꯗꯨꯕꯣ?" "ꯍꯣꯏꯅꯦ ꯍꯦꯝꯕ, ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯤꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯂꯥꯏꯃꯨ ꯃꯥꯟꯗ꯭ꯔꯣ?" "ꯍꯦꯔꯥ, ꯂꯥꯏꯃꯨꯅꯕꯨ ꯑꯁꯨꯛ ꯉꯟꯅ ꯊꯣꯛꯂꯛꯄ ꯍꯧꯅꯗꯦ꯫ ꯉꯥꯏꯈꯣ, ꯉꯥꯏꯍꯥꯛ ꯀꯨꯝꯃ ꯌꯦꯡꯈꯤꯁꯤ꯫ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯐꯦꯠ ꯄꯥꯎ ꯄꯤꯍꯧꯁꯤꯔꯣ?" "ꯍꯦ, ꯄꯤꯔꯨꯒꯤꯅꯨ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯈꯤꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯈꯤꯕ ꯑꯃꯨꯕ ꯑꯃ ꯆꯦꯟꯈꯤꯕ ꯑꯗꯣ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯊꯪꯕ ꯃꯇꯥꯏ ꯆꯤꯊꯦꯛ ꯑꯃꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ, ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯝꯕꯅ "ꯃꯤꯂꯟ, ꯃꯤꯂꯟ, ꯀꯩꯅꯣꯝꯃ ꯂꯩꯔꯦ, ꯃꯌꯥꯝ ꯇꯥꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯤꯂꯟꯗꯤ ꯃꯈꯨꯠꯇ ꯇꯦꯟꯖꯩ ꯑꯗꯣ ꯆꯦꯠꯆꯦꯠꯅ ꯄꯥꯏꯔꯤ꯫ ꯑꯗꯨꯒ "ꯍꯦꯝꯕ, ꯀꯔꯤꯅꯣ? ꯔꯣꯀꯤ, ꯀꯔꯤ ꯎꯔꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ "ꯇꯨ ꯌꯦꯡꯉꯨ, ꯑꯥꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯃ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯂꯟ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯌꯦꯡꯂꯨꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ, ꯃꯅꯝ ꯄꯣꯂꯞ ꯇꯧꯕ, ꯁꯥꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯎꯕꯒ ꯃꯤꯂꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯂꯟꯗꯤ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯩꯔꯤꯕꯅꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯗꯣ ꯇꯦꯟꯗꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯀꯥꯞꯊꯣꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯦꯟꯖꯩ ꯑꯗꯨꯅ ꯍꯦꯛ ꯀꯥꯞꯊꯣꯛꯈꯤꯕꯒ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯗꯨ ꯇꯝꯅ ꯇꯦꯟꯖꯩ ꯃꯔꯨ ꯑꯗꯨ ꯄꯥꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ, ꯁꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ, ꯃꯅꯞ ꯄꯣꯂꯝ ꯇꯧꯕ ꯑꯗꯨꯗ ꯄꯥꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯌꯥꯝꯅ ꯍꯧꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯈꯣꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯍꯦꯝꯕ, ꯔꯣꯀꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ "ꯑꯁꯤꯗꯤ ꯁꯥꯅꯤ, ꯑꯁꯤꯗꯤ ꯁꯥꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯀꯣꯛ ꯋꯥꯀꯣꯛ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯖꯤꯕ ꯑꯗꯣ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯁꯤꯟꯕꯗꯁꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯗꯨꯗ ꯍꯦꯝꯕꯅ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ, ꯂꯥꯏꯔꯣ? ꯁꯤꯗꯒꯤ ꯆꯦꯟꯈꯤꯕꯁꯨ ꯎꯗꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕ?" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯔꯣꯀꯤꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗ ꯔꯣꯀꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯐꯠ ꯐꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯎꯈꯤꯕ ꯁꯥꯑꯣꯏ ꯂꯥꯏꯑꯣꯏꯅ ꯇꯧꯕ, ꯃꯃꯤꯠ ꯏꯔꯪ ꯂꯪꯕ, ꯃꯆꯤ ꯄꯥꯟꯕ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯨꯁꯤꯟ ꯃꯨꯔꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯃꯅꯝ ꯄꯣꯂꯞ ꯇꯧꯕ ꯁꯥ ꯑꯗꯣ ꯎꯔꯨꯕꯗ ꯔꯣꯀꯤ, ꯍꯦꯝꯕ, ꯃꯤꯂꯟ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯊꯤꯟꯗꯠꯈ꯭ꯔꯕ ꯔꯣꯀꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯍꯦꯟꯅ ꯃꯕꯨꯛ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ lauduna China khangli matamaduda milanna amukkasu tenjai ama lokhatlaga tenjai aduna sa aduda kapsali aduna tawba aduda sa adugi lengjumda paladuna sa ado yamna kanna lauramlaga afamaludagi chenki sa aduna chenkhibdo asuki mati khongjel jangbana maram moiraga hektama uhodi Rocky ka leminariba mamanaba adusu yamna thina soklabadina hojikti doctor da pukatuna yumda pau pi da yararoi haiduna
ꯔꯣꯀꯤ ꯑꯃꯗꯤ ꯍꯦꯝꯕꯅ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯅꯅꯕ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯤꯂꯟ ꯑꯃꯗꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯁꯣꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯃꯥꯟꯅꯕ ꯑꯗꯣ ꯏ ꯌꯥꯝꯅ ꯋꯥꯔꯛꯈꯤ ꯃꯗꯨꯇ ꯅꯠꯇꯅ ꯃꯁꯥ ꯑꯗꯣ ꯃꯨꯁꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯤꯂꯟꯗꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯍꯥꯛꯀꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯁꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯌꯥꯝꯅ ꯊꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯃꯥꯟꯅꯕ ꯑꯗꯣ ꯑꯁꯨꯝ ꯃꯨꯕ ꯍꯦꯟꯖꯤꯜꯂꯛꯄꯗ ꯅꯠꯇꯅ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯁꯣꯛꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈ꯭ꯔꯒ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯤ ꯃꯤꯂꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯝꯕ ꯔꯣꯀꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯒꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯄꯨꯅꯕ ꯇꯧꯔꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯂꯟꯅ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔ ꯃꯥꯜꯂꯤ ꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯟꯅꯕ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯃꯤꯍꯨꯟ ꯍꯨꯟꯈꯤꯗ꯭ꯔꯤ ꯇꯁꯦꯡꯅꯃꯛꯃꯃꯥꯟꯅꯕ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯁꯤꯔꯦ ꯍꯦꯛ ꯈꯪꯕꯒ ꯍꯦꯝꯕ ꯑꯃꯗꯤ ꯔꯣꯀꯤꯅ ꯀꯧꯔꯨꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯅ ꯂꯥꯎꯅꯔꯛꯂꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯧꯈꯤ ꯄꯨꯂꯤꯁꯁꯨ ꯍꯥꯏꯕꯒ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯂꯟꯅ ꯃꯈꯣꯏꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯍꯦꯝꯕ ꯑꯃꯗꯤ ꯔꯣꯀꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯃꯅꯞ ꯍꯥꯏꯔꯞ ꯄꯣꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯥꯅꯤ ꯂꯥꯏꯅꯤ ꯈꯪꯗꯕ ꯑꯃ ꯎꯈꯤ ꯃꯗꯨꯗ ꯑꯩꯅ ꯇꯦꯟꯖꯩ ꯑꯃꯅ ꯀꯥꯞꯈꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯍꯦꯛ ꯄꯥꯟꯈꯤꯕꯒ ꯌꯥꯝꯅ ꯀꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯃꯣꯍꯣꯟꯗ ꯁꯥ ꯑꯗꯨꯒꯤ ꯁꯥꯡꯂꯕ ꯈꯨꯖꯤꯟꯅ ꯊꯤꯜꯂꯛꯄꯗꯒꯤ ꯏꯇꯥꯎ ꯃꯣꯍꯣꯟꯁꯦ ꯂꯩꯈꯤꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯄꯨꯂꯤꯁꯅ ꯅꯈꯣꯏꯅ ꯁꯥ ꯑꯗꯨ ꯇꯁꯦꯡꯅ ꯎꯍꯧꯔꯕ꯭ꯔꯣ ꯍꯣꯏ ꯑꯆꯨꯝꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯁꯥꯗꯣ ꯎꯍꯧꯔꯕꯅꯤ ꯃꯃꯤꯠ ꯑꯗꯣ ꯏꯔꯪ ꯂꯪꯉꯤ ꯃꯆꯤꯁꯨ ꯄꯥꯜꯂꯤ ꯃꯅꯝ ꯍꯥꯏꯔꯞ ꯄꯣꯜꯂꯤ ꯑꯗꯨꯒ ꯈꯨꯖꯤꯟꯁꯨ ꯌꯥꯝꯅ ꯁꯥꯡꯕꯅ ꯁꯥꯔ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯍꯥꯞꯀꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁ ꯖꯤꯞꯁꯤ 4-5 ꯊꯧꯙꯔꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯁꯤꯟꯗꯨꯅ ꯁꯥ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯀꯣꯏꯊꯤ ꯊꯤꯕꯗꯗꯤ ꯁꯥ ꯑꯗꯣ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯈꯤꯗꯦ ꯑꯗꯨꯒ ꯁꯥ ꯑꯗꯨꯅ ꯂꯩꯔꯝꯕꯒꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯂꯛꯅꯗꯨꯒꯤ ꯑꯃꯗꯤ ꯁꯔꯥꯛ ꯇꯝꯅꯗꯨꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯤ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯩꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯣꯏꯅ ꯂꯧꯇꯥꯡꯁꯪ ꯑꯗꯨꯗ ꯂꯦꯛꯇꯨꯅ ꯂꯩꯔꯁꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯥ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯗꯨꯅ ꯐꯥꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯅꯠꯇꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯜꯂꯒꯗꯕ ꯐꯣꯛꯅꯠ ꯀꯌꯥ ꯃꯐꯝ ꯆꯥꯅ ꯌꯨꯡꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯔꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯃꯇꯝꯗꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯍꯥꯏꯔꯤꯕ ꯅꯣꯡꯊꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯑꯌꯥꯝꯕꯅ ꯁꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯤ ꯍꯥꯠꯂꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯣ ꯃꯐꯝ ꯁꯥꯅ ꯂꯣꯝꯗꯨꯅ ꯂꯩꯅꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌా ꯑꯃꯁꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯕꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯔꯤ ꯄꯥꯎ ꯇꯥꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯅ ꯂꯥꯡꯇꯛꯅꯅ ꯂꯩꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯤ ꯃꯗꯨꯗꯤ ꯃꯤꯂꯟ ꯍꯦꯝꯕ ꯑꯃꯗꯤ ꯔꯣꯀꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯎꯈꯤꯕ ꯁꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯗꯨꯅ ꯃꯉꯛ ꯊꯦꯛꯀꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤ
ꯃꯍꯥꯛꯅ ꯈꯣꯡꯂꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜꯗꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯃꯛꯇꯗ ꯂꯩꯔꯤꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯏꯁꯨꯝ ꯁꯨꯝꯗꯕꯒꯨꯝ ꯏꯆꯣꯛ ꯆꯣꯛꯊꯩ, ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯑꯗꯨꯗꯁꯨ ꯅꯤꯡ ꯅꯤꯡ ꯂꯥꯎꯅ ꯉꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯈꯠꯅꯩ ꯑꯗꯨꯒ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯣꯝꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯀꯥꯞꯄꯨ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯦꯝ ꯇꯝꯗꯨꯅ ꯑꯁꯨꯃꯛ ꯂꯩꯕ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥ ꯑꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯃꯐꯝ ꯑꯃꯗ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯨꯟꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯌꯨꯡꯈꯤꯕ ꯐꯣꯛ ꯂꯥꯏꯠꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯊꯥꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯊꯥꯜꯂꯛꯄꯗꯗꯤ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯈꯤꯕ ꯁꯥ ꯑꯣꯏ ꯂꯥꯏ ꯑꯣꯏꯅ ꯇꯧꯕ ꯄꯣꯠꯁꯛ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯗ ꯀꯨꯜꯍꯧꯕ ꯄꯣꯠ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤꯗꯨ ꯁꯥ ꯑꯃꯗꯤ ꯃꯤ ꯅꯠꯇ꯭ꯔꯤ, ꯇꯁꯦꯡꯅꯃꯛ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯊꯛꯇ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯦꯛꯄꯤꯒꯨꯝꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯎꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯊꯛꯇ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯔ ꯈꯣꯡꯂꯩ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯤ꯫ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯁꯥ ꯄꯥꯟꯕ ꯁꯥ ꯑꯗꯨꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯕꯨ ꯆꯦꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯁꯥ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯗꯣ ꯁꯣꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯈꯨꯠꯂꯥꯏꯃꯛꯇꯤ ꯊꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯀꯝꯗꯧꯅ ꯇꯧꯈ꯭ꯔꯤꯕꯅꯣ, ꯀꯔꯤꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯆꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯍꯧꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯄꯥꯏꯗꯨꯅ ꯄꯨꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯥꯜꯂꯕ ꯐꯣꯛ ꯂꯥꯏꯠꯁꯤꯡ ꯊꯥꯡꯒꯠꯇꯨꯅ ꯁꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯔꯤꯕ ꯁꯥ ꯑꯗꯨꯅ ꯑꯁꯣꯝ ꯂꯦꯞꯇꯅ ꯄꯥꯏꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯇꯥꯟꯅꯕꯗ ꯐꯪꯈꯤꯗ꯭ꯔꯤ꯫ ꯑꯔꯥꯞꯄꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ, ꯑꯗꯨꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯀꯥꯞꯄꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨꯗꯤ ꯁꯥꯁꯨ ꯅꯠꯇꯦ, ꯃꯤꯁꯨ ꯅꯠꯇꯦ, ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯀꯨꯜꯍꯧꯕ ꯁꯥ ꯑꯗු ꯆꯞ ꯃꯥꯟꯅꯅ ꯃꯩ ꯊꯜꯂꯛꯄꯗ ꯀꯨꯜꯂꯝꯗꯦ, ꯑꯗꯨꯒ ꯀꯣꯛꯊꯣꯛꯑꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯃꯗꯨ ꯁꯥꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯑꯀꯤꯕ ꯑꯗꯨ ꯀꯣꯛꯅꯅꯕꯅꯤ꯫ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯕ ꯌꯥꯅꯅꯕꯒꯤ ꯑꯣꯔꯗꯔꯁꯨ ꯐꯪꯂꯕꯅꯤꯅ ꯁꯥ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯁꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯉꯥꯏꯕꯗ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯕ ꯐꯥꯎꯕꯗ ꯁꯥ ꯑꯗꯣ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯤ, ꯃꯔꯝꯗꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯃꯤ ꯑꯃꯕꯨ ꯐꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯥꯛꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯗꯨꯅ ꯆꯪꯂꯛꯄꯗꯤ ꯌꯥꯔꯒ ꯊꯣꯛꯈꯤꯕ ꯌꯥꯗꯅꯕ ꯂꯥꯡ ꯀꯌꯥ ꯑꯃ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯀꯃꯥꯟꯗꯣ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯁꯥ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯀꯥꯞꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯀꯔꯤꯒꯨꯝꯕ ꯁꯥꯏꯟ ꯈꯔ ꯇꯧꯔꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯁꯥꯏꯟ ꯑꯗꯨꯅ ताकलिबदी ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯁꯥ ꯑꯗꯨ ꯎꯈ꯭ꯔꯦ꯫ ꯁꯥ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯁꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕꯗꯣ ꯃꯈꯣꯏꯅ ꯃꯈꯣꯜ ꯇꯥꯔꯤ, ꯑꯗꯨꯒ ꯃꯃꯤ ꯁꯥꯃꯤꯁꯨ ꯎꯔꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯗꯨꯗ ꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ, ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯈ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯥꯏꯒꯠꯂꯛꯇꯨꯅ ꯁꯥ ꯑꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯐꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯐꯣꯛ ꯂꯥꯏꯠ ꯃꯊꯪ ꯃꯊꯪ ꯊꯥꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯁꯥ ꯑꯗꯨꯒꯤ ꯂꯪꯂꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫
ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯁꯤꯜꯂꯕ ꯐꯥꯎꯕꯗ ꯁꯥ ꯑꯗꯣ ꯀꯔꯤꯃꯠꯇ ꯁꯣꯛꯇꯤ ꯁꯤꯔꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯄꯥꯔꯇꯅꯔꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩꯗꯣ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯈꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯥꯔꯇꯅꯔꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥ ꯑꯗꯨꯗ ꯍꯦꯟꯅ ꯂꯪꯁꯤꯟꯗꯨꯅ ꯅꯝꯗꯨꯅ ꯐꯥꯈꯤ ꯑꯗꯨꯝꯅ ꯁꯥ ꯑꯗꯣ ꯐꯥꯔꯕꯒꯤ ꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯍꯧꯕ ꯃꯈꯣꯜ ꯑꯌꯥꯛꯄ ꯑꯃ ꯊꯥꯗꯣꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁ ꯄꯥꯔꯇꯅꯔꯁꯤꯡ ꯑꯗꯣ ꯃꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯅꯠꯇꯅ ꯎꯟꯁꯥ ꯐꯥꯎꯕ ꯃꯆꯦꯠ ꯆꯦꯛꯈꯥꯏꯕꯒꯨꯝ ꯅꯥꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯇꯅꯔꯁꯤꯡ ꯑꯗꯨꯅ ꯁꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤ ꯑꯗꯨꯝꯅꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯁꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯇꯅꯔꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯁꯦ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯦꯕ ꯂꯥꯎ ꯈꯣꯡꯄ ꯑꯃꯗꯤ ꯇꯦꯡꯊꯥꯅ ꯋꯩꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯄꯨꯂꯤꯁ ꯄꯥꯔꯇꯅꯔꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯗꯨꯡ ꯆꯦꯟꯕꯒꯤ ꯀꯨꯗ꯭ꯔꯨꯛ ꯆꯦꯟꯕꯒꯤ ꯃꯈꯣꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯍꯦꯛ ꯇꯥꯕꯒ ꯍꯧꯖꯤꯛꯇꯗ ꯆꯣꯛꯊꯔꯝꯕ ꯁꯥ ꯑꯣꯏ ꯂꯥꯏ ꯑꯣꯏꯅ ꯇꯧꯕ ꯑꯗꯣ ꯑꯁꯨꯝ ꯀꯟꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯇꯅꯔꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯁꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯃꯨꯛꯀꯁꯨ ꯀꯥꯞꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯗꯨꯡ ꯆꯦꯟꯗꯨꯅ ꯂꯩꯔꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯃꯥꯟꯗꯣ ꯄꯥꯔꯇꯅꯔꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯦꯟꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯑꯇꯣꯞꯄ ꯖꯒꯥ ꯈꯔꯗꯁꯨ ꯃꯈꯣꯏꯅ ꯆꯤꯡꯅ ꯃꯐꯝꯁꯤꯡꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯛꯈꯤ ꯑꯗꯨꯒ ꯁꯥ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏꯕꯨ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯆꯦꯜꯂꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯖꯤꯞꯁꯤꯗ ꯀꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯤꯝ ꯌꯧꯅꯅꯕ ꯆꯦꯟꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯃꯨꯛ ꯂꯥꯛꯂꯤ ꯑꯃꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯁꯥ ꯑꯃ ꯁꯤꯗꯨꯅ ꯇꯥꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ ꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯏ ꯃꯇꯨ ꯖꯣꯝ ꯆꯣꯝꯃꯤ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯤ ꯃꯁꯤꯅ ꯑꯣꯏꯔꯦꯀꯣ ꯄꯨꯂꯤꯁꯇ ꯐꯥꯎꯕ ꯑꯦꯇꯦꯛ ꯇꯧꯁꯟꯗꯨꯅ ꯍꯥꯠꯂꯤꯕꯁꯦ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕꯗꯣ ꯃꯁꯤꯒꯤ ꯁꯥꯁꯤꯅ ꯑꯣꯏꯔꯦꯀꯣ ꯈꯟꯗꯨꯅ ꯃꯈꯣꯏ ꯍꯟꯅ ꯌꯦꯡꯗꯨꯅ ꯀꯤꯅꯕꯁꯨ ꯄꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯥ ꯑꯗꯣ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯗꯦꯟꯖꯔ ꯖꯣꯟ ꯂꯥꯎꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯇꯥꯈꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯄꯨꯈꯤꯕ ꯁꯥ ꯑꯁꯤꯕꯗꯣ ꯃꯈꯣꯏꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯅꯅꯕꯒꯤ ꯆꯦꯛꯁꯤꯟꯅ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯇꯤꯚꯤꯗ ꯂꯥꯎꯊꯣꯔꯛꯈꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ-ꯉꯛꯈꯤ ꯁꯥ ꯑꯗꯣ ꯁꯤꯕ ꯅꯥꯏꯗꯕ ꯁꯥꯅꯤ ꯃꯗꯣ ꯑꯆꯝꯕ ꯁꯥ ꯅꯠꯇꯦ ꯂꯥꯏ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ ꯑꯃꯗꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯅꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯖꯪꯒꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ